Lakle Inspector Tayai Ahan Mamaktada Diamond Radio Channel ki Inspector Tayai tabiribisingbu James Hagurjamna taramlok chobulane koknono khurumjari ngasi puduna laksari Inspector Tayai chahunga taramanga suba tangkal sandokchariba thoromasi wakalna sagetchaba wari asi hauzik hingliba amadi laikhidraba kanagum amataga mari lenezade karigumba wari asi manaba natraga mari lenaba yorumlabadi masida lakpo wakat aikoine logjaba ngamjaro ngarangi makha karino ne haibirisibo drubo phakhraga aikoida tainabiriba aigi political gi career asi mangne ne nabigidama aiga vote panariba kanagi sel ke am sasen birurge sel ke am lokshen birurge ai bu mai thina na basen birakano kari sukanaro adom gi khutta nongmai amadi adom gi power shakti lei haina khanbiram yai aigi soigi tungda leiribasi aigi kendra sigi miya punama aigi mangda mudi tungda leiribani ne isanu padu nongmai na mi bu kapnu adubu yanarabadi haiduna sel khajik pi kibagi wa adubu yanadrabanina ai khoi shu isanu padu bel da lokthona ba yama kan hona aduga isanu paga mungna ke haibagi dama fatraba mi adubu lamakhang dagi mi na fakiba matamda ai khoi da taina bigani haiduna laktiba Inspector Tayai apikpa rajniti tawgadaba mani tomanati matung manaw mafam sida aiga mari leinadaba wafam complaint tawala pigan vote mayani na mi na lana ukin vote masing hanthakibige adubu isa adudi isa aina lokthoknaba soidana dum honare lengbiradra ngai haktang phangkidra natraga sa gumba lonjaro haibra angang ba thaknanaba angang ba puthuksaro haibra kari seba tobigani sir manitoma adugumba arem apa saba Inspector Tayai nathi aroi boina mukso hairi case asida kari gumba dom sena biram labadi ai phatte haibadi haibigana chalukhigi o chapiro ningthi jana ne mara leba singdu pharaga dandi pine no kone mara leitabai khoida di vote ki khudong chaba longna baras niti ki khudong chaba longna na bagidama ai khoida di hona bigino hai ai giming mani tomba khudong se sok khre dago krino mani tomba haibra krino siwo sir makhong dar krino khrai dar krino maru ma kapsal sir khang de sir gamai adugi wakhandu thado witness yaurga phagadabani sir report hare sir kari ripono sir location kanagi location sir mani tomagi magi machanupa bronson gi mahaki call details the yauriba number madu khara surveillance ta thamani sir aduga sir hariba number sing surveillance ta liba sing adu makoi gi location putok matamda sir hauji gwaraki chinglomda leire sir gwaraki chinglomda fare maduda leiriba sing adu makoi gi call details record yawa missing mani sir madu kaktana tana sir hariba number sing asi hojiki mani tomaga mahaka wari sanaba pau phone number ngaktani mani tomagi number dinangi mato karamla sir bronson gi number dagi apupugi number se lokthuk chamni sir good santos good case asigi damak nang na paksana hariba sigi damak thiba location puthongnon honabra anyway adudi mani tomagi number di surveillance ta sir mahaki su surveillance ta thami good mahaka wari sanaba soidana torokigani maduda location amuk khangnana ba honasi aduga kariguma mahana mafam asde gari thawduna sakkiba taragadi mahaki matung inarga irai line koina khangnana bagi dama honasi aikoi mafam asde ngai akisi phagni sir se ore irai lai re dana ko mani to mana ngasi de to mata re da ko mani to ma nang nungai re ni ko ngasi de thogalo khara thuna thogalo sidagi di mapu sengbala ni mapu gi khudo mafam asde soidena phangani come komona ai podoro sana jaba ida makhutu muna thokini na thoga mafam asde chen khrabadi ai thongnai amna phaba mini
사무금나 마방간 간무 미니 나토기니 이토겐 이토 kain khalunda si orbo krai de na thok de na ai khoi khote na thok di na thok pa de ni adu gi wabudi ai gi khotagi ngasi phaw bu kana gum ba mara le mi ta na thok ngau ai gi mi sure podro makodo kan chen makhya ado 피제 피분 남실래가 깐나게 실리거든 나토간다 야니 아니다 어이 pau도 피크라브라 이다 pau비드니 ngaki matungda soidana pau yokran seksingadabani mafam matam saniya aikoina pangtholib thawasi mai pakpa sobona soidana makye kogi yamona soidana harawni khalida anyway paudo pikina batas makom kujana punjalaga pang tingaga hana thamsi fanita no putaja nakoi amata leyam na tha karigumba nakoi na mafam sida ai punshib law krabadi karigumba nakoi na law fang audrabadi dhruva kanano haida dhruva kanano haibadu nakoi da shoidana takani ai tumile afo buga saadane nakoi kanano khangabra tho nangbu mai thiba piba ngama mai thiba piba ngama oi mafam asigi nang hingna sakane abdi khalom asi bhaksang oina mafam asdale hobama natraga nothai thakra matung nangi haksang thawai yaudrabado ai itaw sana jaba machin se punchil wa ngangan ngan ising kachik tatake nakhoina minung silera bade ai ki krak kanglaba chinna sida ising laisada mari krakio aduga nakhoi ga mafam sida lamba panasi korea nangina chinna khoi singki kadoriba aduga nange khoi lamba panaga doriba ai khoi gadha na tine nangdi samugumna na pangan kali harine aduna mafam sida laisa khana bangatane nangbu hingna madi sina chatki baisa khoi khota lai hauji khoi khotara nang na pangan kana lai rabasu karamba matamda nang taibang pan thadok tuna chatkini habdo nasana khangjaba na khoina lamba panang labade aingonda soidana maki sing marik matang pitako madugi matungda na khoina haibi yage ikoina haibi yage sing marik matang pitho apaw yamna saba narin yamna leiba aduga brown shenbu police ke khut tahan kiba nang haujikti sigeta ba kuidrabanina nangonda kari lolugani masipuna maksi kari gina khonga nangna aikhoigi yambung mani tomada mukkiba aduga nangna aikhoigi mayukta leibigi dama masimadi khang mafam asigi namu hingna sakkiba aididi kaidongoi oidrabo se isingsi nang thangni haba natro ha se yaradro ha kachikta aigi chinda kachikta nangi nachanda singse heiwa ngamdrabasu leimai asidadi yengo singse kachikta piyo aingoda yaum mamata narin nyamna leidane kari ai tao mamai hit chenjalune
ngài cô ithong ngài cô Pova nang na phawdu sidadi yara rai adu mafama sida khoi gi boss yam thuni yoran soidena nang na tokjaki ba madi nang na pangthok ki thabak sing adu gi phol soidena phang chana jaba ito pawdi ito ai hai kar huju bo hai dirbo suk nungai bu paw si tamda nang theng thari bi maram kari ito khara police ki kari khara yeng dia da ahna talapani oh adubu paw du piko asuk nungai bu paw si taning du na khawra nungai dum lewo magi punsi da yet pori ba masana pagi punsi da yet poi ki ba miyo ya de khoi gi khut ta atubu matam da paw hai ko pani da ai hoji ma dum hai kar gi da atauba thona phabo pangan bo nang mangai re nang na natik nagun leiba na pangan kanba nang na tawge khanma da tawbu ngambo ra baso ai khoi gi pham da di kari su leiti ne ai khoi gi pham da di kari su leiti ne krino ganta de da sir kai dore ga mai sir tom krabra na yeng amani da sir krino nongan phung taw bu si da sir krino makhoi emung si da gi de gare ma da thaw bu u de ne sir ga mai ai khuna le ri ba si ma na ma pham si da gi thorak laga ma ki lambi du da chat padan ai khona ma pham si da kham dun le ha ba su ma hon ya ma na le ra ka si da khona kham lag ni ba si nong nga le da Santos sir hoju po da surveillance ki report sir hoju po gi de update tor adu bu athu matam da update tor kan khali sa khara thuna hai ko service provider sing season ari ba number sing adu da hoji surveillance da lady bane number adu da atopa call la I lakte message la ki lakte aba details ma khamu chung mafam asida ai khoina ma ku ngai dun lady aba su khangan ba ya ba nathi adu borai ba minati soidena ma ki ma ai khoina khangda ba number ma season aram ba sir krino sir bahut maya gi dimi gi mayum da krino numidang waram da krino nutrela o hawai o kringo orga sirang mayom toru yen ba hore hai so hai sir adu krino mo khoi mayum sida di sir karano nutrela yen ba su de atopa mafam da taw jala sir masi mi na nuksi da brakang de da sir makhoi gi se mi na sa ba thak pa suk yam na pam na ra kan se da sir makhoi gi mung sida su in kol su thong ba thak pa kri ngau ba taw ba kri no hawai ngau ba khot pa gi yu ngau ba yen ba gi thabak su taw de sar makhoi gi su kram taw ja no sir gamai mi na kya nuksi ba mung war ma adu gi mathak da bot ka ga da bai ba si di bot lep le hai na law to pa hu ba da dum khang la ba miyam na ya ba hai ba se hoji gi matam da yam adu bu ai na mamang da so hai hoji gi matam da di candidate apa ba pataba khara yam na pi ba ngam ba khara yam na pi ja pi thak to ba na tra di bot ka bi oi ro ma gi shu ma pham asida mi na mamit chaw ni hai da na thai dok puna atopa ma pham ma da torong ai khoi na mo na khang da bi bot lep li ba sing ge ayam ba mayum ani ahum lei ba nga ma ge seng wa pona pham lam do madu da mayum khak oi di atopa ma pham da su mayum thang gani atopa ma pham da su mayum ama mu thang gani maduna ma pham adu da mahak lei de ma pham adu da mahak ki mi oi ne ne ba gi da ma khoi ma sa na madu gi plan to ba nga ta ni yeng ba ta re da ma pham asida khoi lei de ba se ma na khang khra ba de mo na law adu ba thu ma ta sandos sir service provider sing da khra thu na ba gi da ma hai karam ba mahak ki surveillance da lei ba number adu da atopa masak khang da ba number kya laki khang la ba di lak ne ba number sing adu da ai khoi na thiri ba number sing asiga chana bra hai du ni machano pa bronson da gi phang ki ba number sing adu gi location adu de koi chatring da mapa mani to mana mafam adu da chat pa da ai khoi mahak ki matung il ga chat pa na khwai di gi phang sir athoba matam da khar thoni yeng chelo yes sir taito pau ma tara bro aina tari ba pau suba sum pau ri bro nuksi yamung do ngarang yum da chat khiba dagi yum da dum yorok tre yum dagi yamung ya pok pana aingon da phone torok adu ai ma di yum da chat khre haidana aina khong khibani adu
ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯏꯆꯟ ꯇꯣꯝꯕꯤꯅ ꯇꯝꯂꯛꯄꯗ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯗꯁꯨ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯗꯨꯀꯥꯟ ꯐꯝꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯈꯝꯕꯜꯂꯨꯕ ꯑꯃꯗꯤ ꯑꯩꯅ ꯊꯃꯣꯏ ꯄꯤꯛꯁꯜꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇ ꯑꯩꯒꯤ ꯌꯥꯃꯨꯡꯅ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯨꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯌꯥꯃꯣ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ ꯌꯥꯃꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯣ ꯌꯥꯃꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯃꯣꯡꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒ ꯑꯩꯅ ꯌꯥꯃꯣꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯄꯥꯝꯃꯦ ꯇꯥꯏꯇꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯕꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯈꯔꯗꯤ ꯄꯨꯊꯣꯔꯛꯀꯅꯤ ꯈꯜꯂꯤ ꯌꯥꯃꯣꯡꯒꯤ ꯑꯐꯕꯗꯣ ꯑꯣꯏꯁꯅꯨ ꯚꯦ ꯇꯥꯏꯕꯪ ꯃꯄꯨ ꯌꯥꯃꯣꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯒꯅꯨ ꯌꯥꯃꯣꯡꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯍꯣꯏ ꯄꯥꯎ ꯄꯤꯈ꯭ꯔꯕꯣ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯏꯇꯥꯎ ꯄꯥꯎꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯣꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯍꯔꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁꯇꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯄꯨꯡ ꯀꯌꯥꯗ ꯐꯤꯕꯝ ꯑꯃ ꯌꯦꯡꯉꯤ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅ ꯈꯔ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯇꯝꯊꯣꯛꯂꯨꯒꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯐꯅ ꯂꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯇꯥꯔꯦ ꯑꯩ ꯇꯥꯕ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯤ ꯎꯃꯪ ꯋꯥꯃꯟ ꯖꯪꯒꯜ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯅꯤꯡꯊꯧ ꯑꯣꯏꯗꯦ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯅ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯕ ꯍꯥꯏꯕ ꯏꯜꯂꯒꯅ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯅꯆꯤꯟ ꯃꯦꯟꯁꯤꯜꯂꯤꯕꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯎꯔꯦꯗꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯧꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯊꯣꯛꯂꯒ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯑꯅꯤꯗꯨ ꯀꯣꯊꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯧꯔꯤ ꯑꯗꯨꯗ ꯊꯥꯡ ꯑꯊꯧꯕꯁꯤꯅ ꯆꯥꯛ ꯂꯦꯡꯁꯤꯜꯂꯒ ꯅꯈꯧꯔꯤ ꯑꯗꯨꯗꯒꯤ ꯄꯥꯏꯔꯒ ꯌꯥꯟꯊꯔꯒ ꯅꯊꯕꯥꯛ ꯑꯗꯨ ꯄꯦꯔꯛ ꯁꯦꯒꯥꯏꯔꯒ ꯅꯊꯤꯕꯣꯡ ꯅꯔꯤꯟꯕꯣꯡꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯍꯜꯂꯒ ꯃꯀꯛ ꯀꯛꯂꯒ ꯄꯥꯏꯔꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯁꯥꯗꯣ ꯃꯆꯦꯠ ꯄꯤꯖꯒꯅꯤ ꯀꯔꯤ ꯅꯔꯤꯟ ꯂꯩꯔꯕꯗꯤ ꯑꯩꯒ ꯂꯝꯕꯥ ꯄꯥꯅꯁꯤ ꯑꯩ ꯈꯪꯉꯤ ꯅꯊꯧꯅꯥꯗꯤ ꯂꯩꯕ ꯃꯤꯅꯤ ꯁꯨꯔ ꯑꯩꯅ ꯌꯥꯕ ꯃꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯔꯣ ꯍꯥꯏꯗꯅ ꯅꯪꯕꯨ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯥꯗ ꯅꯪꯒꯤ ꯅꯃꯤꯡ ꯏꯈ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯁꯤꯕ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅ ꯌꯥꯅꯕ ꯆꯠꯄ ꯇꯥꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯨꯅ ꯂꯣꯏꯔꯦ ꯅꯪꯅ ꯅꯤꯡꯒꯗꯕ ꯂꯥꯏꯔꯣ ꯅꯤꯡ
ngehaki matungda mafam asida soidena make khoi yambung la nangna maram moduna mahaki election nangna maram moduna mahaki machanu ba bronson mahaki mamana ba keli nangna piri ba chaikem chaina adu gidama soidena madugi serak phangjaba tabani sir makhoi location lai sir kadai waideno sir ahan bala ke location aduga hausi ke ihong hongdri sir adudi makhoi ahing ama lala bhawa du mafam adu da lengdana leiragadi ekoi mafam adu du chapana phakani adubo mafam astigi mani toma mahak soidena maki pau di phanglam lagani pau phanglabasu hoju phawada mahak na satri basi mahak ki mayum da khoi la ame hadina soidena maki mahakna mahak ki khongthang da khoina kupna yengsilngani haiba khangba mi yorangani asengba rajniti tawgada mi rajniti tawgada namtha miyam minamba phattaba torpani na phattaba tawbagi niyom sing purama khangba aduga aikoi ngaktang yengsi sir ai di krino hosigi no pa da mayum da sanga ga phara ga purga lambi taw haibna phagada mali da sir gamai adu yabanati mi bu mara lei haiba chapchana khanglabasu aikoi na madugi evidence leitrabadi aikoi na namduna taw yabana adubu mang masana aran ba tawi tawdi haibagadi aikoi na khangaba wafam singa se khona lolu dana kari kana yengba tare kari tawi habadu aikoi yengs asukwana hing chupa khangla ga hatho igumsi soidana mafam stigi mahak salaki mahana yumastigi pan thoktrabadi drubugi punsi kari shu tobunga mo haina khali ngai haktang yengs aduga madudi yadrabadi location adu da chana batokshi phagni sir karino mo sibana handana ne mo to kanisi pharaso phatraso karino masan nupi ga koina banu pani mathwai di kaningam gani hai babu amuk sidokradi masan nupi se leisa na mo lukra mo koi hogani se yengba ngamoe ba tadruba nang amona la khota du nang ina pham da phatta nung da karim to thuk to boyo ahing mikop amata mit ushendana tumkiti tadruba nang amuk tangdi halakko ko karigino nang ina phamda sukwa ba thokdok thokli basiba tadruba karigamba nang na halakta ba thoklabadi ai di thawai asi thaki gani nongna ning mana nongna san haining man haina san ai di dadruba bu yamna nusi dadruba nang ai gi nakta la khoko ai khoi gi nakta la khoko mani tombada singnaba hai singnaba police inspector nangna aigi number surveillance da thamangani haiba ina kham adabu aina season nariba number adu dadi aingonda information lakte aigi number di nangna khangada basale atopa number adu da aingonda information thang mafam puna mafam aina aigi phone mafam masida hangduda thang kadaga aina satkadoriba mafam asina nakhoina khangdaba mafam hauji aina vote campaign satpa maalba mawda satkhiba tam adaga aina drubna leiriba mafam adumaktada aina chatlaga aigi ichanupa phankibagidama adaga ichanupabu siba yaba makai purakkiba mahakki makhut adu tingthokalaga seksang ama pairaga aina shat kanthaba tabanidna aigi ichanupabu awaba pikiba saina pikiba aina tumina khangduna legedaba nati nakhoina karisu nataba thodok adu chawthokhanduna aibu
election maya sida mixat thina bagidam khona aina mo nakhoi gi nathak talaman khumana tana ai gi karishu pali nakhoi na lan manina takhoi na phangjaba ta bani dana ngai kho shoidina makai bu police na sine dono lerangad ai ma to karman sapdai ai gi phiran sing asi thechalaga bot khom saduna khungang na somda satkhiba ta madugi matungdagi mafam madudagi ai gi panthukpa maduda ai nakhoi kana kana lei sir gari de start funny sir sir mahaki gari thongdor sir mahaki gari thongdokre good akhoi yam nakne inabadi yar khara lap takne inchi aduga ai khogen amadi farukta pawsi phone da toki sir kari matang hai babu yoti yona kakadam mai di mai yeknabadi yeknar ka kak ai plan ma toki funny sir payo phone se payo quick hello sir kari habi ke sir farok athuba matamda lokap ta leriba bronson amadi keli makhoi gari gi mamang makta da thauri na pulaga puro sir habi sir sir ai na hari basini ni an madadi lokap te puro gari manung da tongalo aduga akhoi gi location tharake singkhong adu hege obaga gari edu gi mamang da thauri na pulaga ningthi jana gari digi ta hodana sok ko pan me yadi gari gi mamang da pulaga puro ngasidi thabak ma ta pani sir makhoi ani mon ki sir makhoi ani moni phajana ningthi jana pula gari digi ta halo yadi sok ko pan me yadi soidana madu gi kana bala khani fidak toki khara thuna lo ai khoi ge location na thu matam da tharaki pani sir krino sir Mad Max ki film adu maina sir krino mamang da krino pharak pa mi da sai amam toroga nga ga purga sat padu maina tawdori bro sir gamai tawgadori be thabuk sikana su khangmanati adubu lam helabo warak pa yadra mi sing asi warak na nabagi palet thabak to horen tawraga khang gari do thongna batoksi kharathuna so yam nang nei nagana ma ke location du yeng laga akhoi chana batoksi amarom da pharok amadi khogen akhoi gi tungda lagan makhoi shu akhoi ne leri mom phom du heg yorpaga ngasi gi kumhai asi yeng han batare dan gari do thoro funny sir kumhai di nungai do rida mapa ne ne krino mana kaino police station da lagba mana ingon ushita bado screeno ne mana bot pa kadri aigi krino transfer mafam adu tawgani ada tawgani kaya da dingak pamino do hosike matam si so angak pani saita weba kri hai ge da no kang de ngam bi se thoi go makhoi na tawba matek de akhoi na tawgo do riba sig de matek de sab jani de ga gamai kar thuna thogjalo phagni sir ngasi di film no age do ri de go Hoje bobo kui yombo lakti shibo kamai to jan ma police ki mong mato yeng borang drubo fakre hai ba pauk tar bani na soidin mo ki police na su lambi lamkhang da se gam kang madu ma ya madu nang thong na mo ki mo to borang phone to boda hari hai de ne police su ma koi yom da lam hai de ne adur bodi ma na kadai de sali kadai de chate abdo koi yeng yang adu di khongul li ra ga mo akhoi leri mo phon sumo laktu jalo kaishu khalo la ga kai da mafam sta la di thom dat ta le koi no hasibo akhoi na pari bo no masa ji ga kari no da kar mai na bu thom da tu no da mi gi di AK47 akhoi gi na karai di ya du na da ai chi udro masina muktang thom da police si bani ne
미참수 시번이네. 미 쿠디모 로이나 시번하던. 파기오네 간군이지. 마파사나 좀나 깎으러 로이. 바우도 그러러. 가다이 요래 해보도. 마파마스터 쿠기네 레베디 파로. 꼭 하톡 넘나가. 랑자 꽝 셋셋나 사자 공장. 그렇구나. 마파마스 요를 레베디 파로. 거기는 마파마스터 고잉 아이돌 레베디 구동 진행하거든. Come, gari dum to come. Punisher. Santos. Sir. Makogi location kawali. Sir. Yoga da kui sir. Adugo. Mang de sakkiba. Chika dan mani to madi krai okre. Sir. Mahakti location duga yam nak na lekre. Mapamadu mahana hana yokrasan. Maranga sida kogena madi parukti. Sir. Makoi de kui gitung yam nak sinale. Atu matam yoran. Adudi. Ai koi. खरा हाल चलमस थोरो गावे फगनी सर ए अखोय यमु लाय यमु सिदा लेजरे अखोयना हाय किबो वफमदि अखोयना ngang na chachban mahak mafam asida khoyna sinaduna la yamु nakhut pena mahak ke mathak dalaman khumbi aine laman khumba masana tawjukiba thabadudi madugida ni masana pamjaba ta aikoina makoida karima ta singna kiba lebana mana igi chanu pa da singna kaduga faraju phatrasu le kai lamda masida mani tomba haidana bhot lepiba lebang miyang mi damudu seba tawduna afaba thabak kya tawgi haidana sung thorok liba igi mayokta aigi chanu pa ma de ngoda singna ai machin jahau Hey, tabra. Nangbo, yamna phabu saki dai. Nacha nupa da saki ba sai edu. Aingon da sagan. Madu natro nang haiki ba. Nacha nupa da saki ba sai edu. Nangon da sa ba pamdra badi. Nang kare haiki ba ngona. Nari ler badi thado. Hojik sho. Nacha nupa da saki ba sai edu. Nangon da ina soidena bibung ngona. Kare ai bu shitene hey nari lerabadi khutta puli bachi thado aduka lamba parga kanana ngami haibadi gangas khariye no khoibo masai digi sibu khar phu bachai to buya mapangkan si kan bugum to sibu kari bija pithalaga thamige yamo kari im to bija banat ising phaw bithak banat Ising phaw pitak traga suk yamna mapangan kanba ngasidi loiba tare da mafam asida nangi roiba haibadu oiba tare da come gari do come mafam asi naksale mafam asidagi ai makhoida warning pi gari gum masigi matung na makhoina haibi indaba targa de khoina mai kapsinga da natrabadi makhoina khut thaba han ki ta aduga paru ko khogeng do kara yore habda hong panisha ai makhoida law Mr. Manitoma adong gi mafam se khoina question na tham khrabani adong no mafam do da droba phajun na thamni bado ai khoida yam thuna changjo nasa da pare ko khulai sing makha da thamduna ai khoida changjab no khwai de phoboi gani madu na tab tarbade nang na mangjari ba mangla nang na election lep kare hari bado kari bada kanaro nang gi mangla na do mang phau na da na tokani nakhut ta pare ko khulai de makha da thamo police ato karamna police kari to ni side kamai to si da susi sanga susa inspector ai koi na wanda sangjaroi mafam masina ai koi na kana basu phap pundu na thamde na mafam masina sang pa yagre ai nakoi na losina ba nakoi na kare no mas losina ba kare mata kana roi ai koi de sangjab na phai de gi phagane adu na tra ba koi hose nakoi de khut thaba horang lagane sir kari ta huni ta or sidi sir nongwai do lalap amani kapsan ki hanse phagni sir Maru si so sir
खरा साना काके को करी तो कानरो काफी बनो वैसे उड़बरा नकोई समझरो अदु नत्रबदे अफबो रोय सर की दम मालेदा गायको फारुका फोगेंग तो करे ओरे kapsalo yare gaiko ne gamai फोगेन सर फारुको सुलाए सर परे गाड़ी थोजलो साइड कम फनी सर मिस्टर मारितोमा जिप्सी की ममांग लेरिबा अगांग नि से कना कना रो यंगो नखोय करीमत कानरो करीगुम नखोय अखोयना हारिबस्ते यादम तारबदी गाड़ी इसकी ममांग फमनि बनंगी नसानु पामदि केली की पुंसी करी ओइगिन हबदो नंग खलो अथोबो मतम तंगरो अदु नत्रबदी नसानु पासिगा ममारबसिगा पुंसी मफम असलोय यामना थुना तंगरो 1 2 3 सर अखोय चंगले सर Lakle Inspector Tayai Hana nathagat seringa sige Inspector Tayai chahumga tara manga suba tangka kasi tabiriba me apon nama sige tangka kasi haying soidena maki waroishin soidena puruglagani loina na sige tangka si tabirga dongi thamoida fabi ba wakhalon sing share tobiu loina na marak seringa sige birthday tariba sing yai famangol piminasi Lansana Laisram daughter of Sunil Kumar and Rani Tob Kongnang Kong Makong. Many happy returns of the day. Happy birthday. Yai pamangol pizari adong ipong namina sige dama Fizam Ronaldo Singh Fizam Jiban Amadi Kunjavati Devi Haingang Panthoibi Ulaikai. Many happy returns of the day. Nungai raba ipong namina sige dama Yai pamangol pizari Loina na Rasbir Angom Nambol Foizing Awang Nikaidigi Angom Rajib Amadi Angom Ombi Nirmalagi Machai Bungo Many happy returns of the day Nungai Raba Ipono Mina Sigidamak Yai Famangol Pizari Adomadongi Punsida Nungai Yai Faba Punsin Nung Sangwa Nada Yektaba Mitoy Mihen Batola Tarba Singi Mating Pangbangamba Lamdomasi Yachang Bamioi Ama Oibangambio Palem Patogi Shaba Matom Lom na Tobiduna Laikai lamdamasigi lebasi afabang akta tobo ibiu mai sing nungsit khudong tiba puno mutingi ngak thokpiduna taibong pan mapuna adomadongi punsi kubibo shunu haini sorgi mafamda nijari so ngasigi tarumasida feedback kharapibirak pakrafazage bobichan laimo popam thagachari hanana ngasigi tarumasida saruga biba comment pibirak pa mamangda comment pibi kibising so haninga leitana thagachari romoni konthojam happy birthday to all Tapire MD Abdul Malik Thagachari Elis Pinau Thagachari Ngasi Sudruba Kanmanang Dre Druba Karisu Togdabo Shino na tapire so hayang itang kagta soy din community si Asa Nong Tombam Thagachari Prakas Togdam Ngasi di yam na teli pung ting na hobaga ting le wari se na tapire Togdam Prakas hauji ki hai tare koi technical ki khara problem le krenga si se masigi dong nga pi batari ado yam kahena sangmangam kidre Only a sige minute 36 minute kak way kring asisi 40 ga 5 hay tare khajik tang odai changsil laga dinga sige case asi loge dam ne dubo anyway hayeng itang kakta changsil laga kari makhala hai badu yang minar si
Gana Sambi Tagajari Tokpam Aton Singh Tagajari ngasi wari yam nungai Drubagidama Tawai yam wai unaduga yamali nungai makoldo na tapiri Tagajari. Thank you so much Tokpam Aton Ranjana Sarang Team Tagajari sir wari nungai rakanda Lucian Gibi yam na chai na tapiri. Atsumani Ranjana Sarang Team adubu tangkok sini yaki dabana haitare ngasi si haubusu dum pungkai ma gichang haitare akoi da technical oi bakra leijare aduga mafum asida sem sabagi tabak aduga kona sangsin jariba tabak sing asiga masigi mapum oina haitare aduga koi de khran nangna daba aduna masina maram orega crime update su sem mangam jakidre masigi da ngapi gani hayeng soidana crime update ki anau wari amaga loina na Inspector TAYAI ki wari sisu hayeng khara muk sangna miyang ki da khudol tamjagi Robert Yumnam Tagachari Sir TAYAI Gangmai Drubagi so engam yaudana thon bingano na tapiri Tagachari Zati Sor Wangkem Tagachari Sir Druba Kalam Dai the Lucian Kre Bendi Druba so engam Yohon Biganu Hoi Achumani Habirok Pasagi the Mark Tankaksini Yakidre Haitare do Thank you so much wari the su Kara Hayengi Krakapusuno Padok Asumna Haitare Nuksi Vivumayamna So Tagachari Hang I mean say Habo from Sida Tension Jaragan Nabu Kisham TAYAI laklaroi pakhalure sir miyamgi seva tawda natapiri YouTube manungda adom live ta leiba thengla fawda krama tamna chariba krama tamna so nawa ke sam thaga chari torom sigi haitare akhoi hona sabada matam sin nangdi nangdre khara matam se khar konadre haitare adubu yam kanna adom hona jai miyamgi dama yariba makai nong padok akhoi na sumna kodong charak tam matam da sumyam na dum nungsi biu haibo wafam sida haijage Sundarani Sogol same sort TAYAI na nairing asidi na tapire Tagachari Sundarani the Romeo Namram Tagachari Gangmai ge Nongmai Kokap sin naire tapire so Nangai Manadaba Nongmai Mokolama Ngasi mo Hapjabane Haitareko Keso Laisram Tagachari Sir James ki subscription amani Adubu notification the lakte Amuksula e Amusulakte and tapire Keso Laisram so the Namake Adongi YouTube update amtang Topio system amtang software update Topio Karigamo matamda haribasing asi tawdrabadi laktabashu yawbani adubu hoi ngasidi pungphamnaga thengre laktraboi laroi duboi haina miyamna yam khanbirongani adubu aikhoina su thorom se lepchaningdaba yamna kanna miyamgi dam khona jakhibani aduna ngapigani masi 13 makhai taraba aduga baro taraba aduga baro henba swaisida laktragadi baro makhai haitare so ayama matamda 13 madi 13 makhai madi baro swaija yam kana em tawjage aduga Diamond Radio Live Haidani Ibiu Live Harga Ibada Live Tabadu Toluk Tragadi Nahak among Ibiu Amutang Iraga among search Tobiu so it in a begin notification lag Trabasu Adumna Tobira Badi Karahena Kangani Adama Haizagi so Tagachari Keso Laisram Amaji Sana Sam Tagachari Wani Tomba Fazarani Haying Chumani Tambak Lima Abujam Tagachari Adumna Share Tobirakpa Ngasay Wakalon Sida Yamna Pakatling Asidi Mani toma bu para tami be yare na tapirakpa ibe atokon takachari ngasidi swai swai lauge tawi na tapire so tangkaksina ni haitare be atopam diren kondong bam takachari nungai ra khanda loisin khri na tapire takachari hoi hayeng lady bani na kasu waninga leite haitare bigarani sogol same sir TAYAI na yai fare na tapire takachari ateng ba fawda mayamna hariba tangkak asingai biba suk yam laba masing yam laba lamda masigi Mating Lairaba, Machang Tok Laba, Ampunamang Haitare, Inspector TAYAI Nungsi Biba, Maduga Hariba Tangkok Sini Hana, record Tok Manatra Hana, Shemba, no mid Karanigi among the record Tok Selaga Tambatorum, Amanatabanina. No Monomagi episode among Oiropanina Mase, same Sabamatam, Aduga Masimiam, the Tahana Mohana, the Awabo Uivasedum, Yawi, I don't know, Padogadum Tolokadang Hasina, Karayena, I could do Kudong Shadaba Haibedo, Uikri, Masigi the Mokanga Piganeduga. Soidana hayeng ngasi karatel horabasu hayeng na karasang na sandok mangambo izige hanana tagachari hayeng ge tangkakta tamina si haina haizige Elis Benau Rasana Thoi Rafik Ahmad happy birthday to all tapirakwa tagachari life from Rocky nungaira kanda hekta loikiba masigi maguna sidani tabada ngai ngamdriba live se na tapire so tagachari Sing money mukana nungsi jaba nungai jaba pam jaba serial ta kanda loi kibida asasna chak kodo jab manai haitare aduga sakhan naba tobudi na te tangkaksini ya kidabani haitare ko adubu Tagachari hana life from Rocky Bimola pebam Tagachari sir ngasigi wari yamna nungai
wari haninga leitena fazei haying ngaibada uare na takpiri. Thank you so much Bimola Pebam. Haying lady banina ngai minar se kiran moirang sanga sidi mayam da kaya da gyan loksing uheliba tayai ge story se. Masigi da maktu Sir James thagacharin takpiri thagachari kiran moirang cha chumna yengba chumna uba phana khanba haibase matam punamakta phana chumna loinam uba ngaktani lana khallaba lana uba thabani puning pixel laba pikna uba thabani puning chawthuklaba thi chawna uba thabani adomna chawna ubibana mafam khangna thamjariba message sing asida message piri haina khanbiba haningai leitena thagachari pukrambam juktimala devi thagachari asna habire asi loikhibagi as haibibura kari pendaba leibano haibadi khangdre juktimala du thagachari inau thokjom sarngasigi bijot haningai leitena phajai nungaira kanda loisin khri hayeng maka sigi nungairani na takpiri achumbani ngasigi khara technical jedum problem khara dum laikre masigi dum tanga api gani laishram rosita sir se magul se koira ga bhen magum no magi taning wa fahole sarbo haninga leitana hong thagat phong duk seri takpiri lisam rosita thagachari wafam masigi dama miyam panomak leijabana khoina su miyam gi magun yeng jaraga inspector TAYAI sanduk jaribani tabi naba leitraba support tong naba leitraba ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯍꯣꯠꯅꯖꯔꯕꯁꯨ ꯀꯥꯡꯒ ꯊꯥꯡ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯕꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ MD ꯑꯌꯥꯖꯨꯗꯤꯟ ꯊꯥꯒꯠꯆꯔꯤ ꯑꯐꯥꯎꯕꯗꯨ ꯍꯌꯦꯡꯗꯤ ꯅꯩꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯁꯣ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯉꯁꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯨꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯆꯨꯝꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝꯅ ꯉꯁꯤꯁꯤ ꯁꯟꯗꯣꯔꯣꯏꯗ꯭ꯔꯥ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯖꯈꯤ ꯑꯗꯨꯕꯨ ꯁꯟꯗꯗꯤ ꯁꯟꯗꯣꯛꯂꯒꯦ ꯈꯟꯅ warasu wana honajarage haidana ngamnaba honajagre yamba yamdaba ngasigi soidana bakudol tamjakhibeda asoyaran miyam panumana ngapiu hanana thagajari side mazbur sar masana thakjaba langda masana tujare aseng badi mapadu machabu yamna nusijaba miyoi amani machabu phabu phattaba machagi aphattaba thabak sing aduda mapana chumthoknabagi wakhal amada leirabadi mapagi mingjatto hena chawthokpoigadabani machagi hakanna mapana thangliba khongthang adu kadai phawba chumbagi amadi kadai phawba lanbagi haibadu miyamna madugi achumba yenglakanda madugi maikei adu lepiu so afabadi afabani fattabani machawara su patrabadi kari togadagi haiba wafam aduni hanana thagachari asa nongthombam aduga nawbu wahengbam thagachari sir wari asagi background music da thawai hablibani music khongliba sir singbo haininga leitena thagachari ngasigi episode yamna nungai na takpiri achumbani nawbo wahengbam music sing asi chana na hamna bo hona bada thabak ama oi masina ekoida semjaba matamna aduga masida khut changali haitare without music yaudrabadi inspector TAYAI da tawriba sing ase aduma kangna ikangna kaisu yaroi doribani pomno maksigi support si music ni haibatare music ki nungsiba music ki fajaba masida adum isagi dialogue tagi haitare fajaba nungsiba nokningba kapningba punumakse music ne hek khonglokpa matamda isada tu khyau chunglaga matang thoklaglibani thagachari nganthoi ningthogjam ngasigi nomai makhol dudi mante na takpire nganthoi ningthogjam thagachari haibirok pasigi damak oda matang ni chingi haitare ching akuba karakta kapkibado manaba sakibani edu mandi haina takpirakpa karigo matamda asoibi yarosu ngapigani so basanti naurimam thagachari yamna nungair kanda loisen khrena takpiri yumna premjit awangziri hanana thagachari hana sir nopa haidu oidoira nomai makhol tabada kuirabani ta daba kuirabani ngasidi inakta kablak pugum thokre headphone da na takpiri premjit nati nomai makhol ya mali inakta kapane haibiri aduga nganthoi na amamo haibi magi aningba wakhalon haibaduni so ngasina na hangai manadaba mong amada mo kapani haitare so thank you so much amore mayamgi wakhalon ngatani honajabani bobichan lemo popom thagachari happy birthday to all konsam bimola ngasigi tangkak drubagi khanmada yamna nuaite na tapire so hanana thagachari trustina khairakpam happy birthday na tapire thank you so much Genemix sana thagachari ngasi di ngai badi yam wana ngai jabane adubu loi badi khanghaude khara tenba male sir achumani ngasi yam sangidre 36 minute khaktang oigre ngasi se han ba inspector TAYAI hodok chakibadi 17 minute ta hojakibani
matam adusu kuidre tha ama pharakpagi akhanaba thoromsu pangthokjagani miyam panama khudol mayam thamjari miyam da khudol tamnanaba adugo makhal mathel thorom kya su inspector tayai November ki tang tarada hairibasi ahingda mapan namadi taragi ahing tainabada haujagani so miyam gi damak sinjari honaminasi nungairaba mikup kya ningsing minasi MD Rahman thagachari happy birthday sir ngasigi program khara ten mali yes kitang teli ahibam pipik thagachari yam nungai pen de na takpisre asigi so oro bibya de khara ten khare naw kishor sinam sir ngasigi nungai ra kandolution khare Sanjay Mangang thagachari wari sin nungai ra kandan ayam ngasi depend bagi ten bagi haitare loina takpire so hanana thagachari elis aduga naw bakisam Premila nong thombam dhruva se aidi si do boga malure na takpire so kanana khangni wari loidri hanana takachare Premila meneka laishram sir ngasagi tayai si pendida ai na takpire ten bagi nomai them santi bla tayai gi mani tombagi macha nupa nomai kaptho u na nomai na kapade te yavana te da kapagi police na mi yam hat pasi la na tawsi ade na ngarang su aina crime update ta police ki phattabagi mong mataw anova ngarang nahan ko UP da thokpa thodok hai tare hujuk wathok gam jawri bani police taruk laga hotel amda changaga thabak lakpa mihoi manga da khon khitang kallubagi tap tai phuraga hat khibagi thodok no hujik si India manung do ko chai chai ri bani ngasi ngarang se hai tare so thank you so much Habiro kasigi dama ko dubu Radharani Longjam Yaibi Rajkumari Laifra from Rocky Thank you so much CBM chalai ma tenta tension jarage ngasi gidamak tadi isai matek khudol khitang tamjage sigi oina hai tare Bishwanath laimo popam mahesh yumnam nungsi biba mayam punumakta khudol tamjage tabiri ba theng mo faunda lebiri basing Zatesor Wangkem Thank you so much sir vote ki tayai gi na nungai ga loire achumane Common them Ratan Rajen thagachari sar episode yamna nungai aroi bada thakakta tayai gi suggestion Thagan ingai ni na tapire so thank you so much Basko marang them ano boyam jobi Arun takhelamam thank you so much Omar Kwasmi Thagachari Ahibam Pipik Thoi Sinam MD Raza Khan Robert Yumnam Gana Sambi wow Mahesh Yumnam Abdul Malik Khuraizam Memi Romi Komantem Punamak Thagachari Nauke so Sinam Ichan Laisram Ranjana Sarang Tempo Kramam Jukti Mala Yumnam Premjit Thank you so much. Hanana thagachari. Kudol jage ngasigi kitang wa lawrugasu isai matek ani kangna dongi thamoi bunga haktang phathaba ngamre yang minasi karigum matamna sumaina no phalo yorok putu sumiyam no dunga pisi thank you so much hanana thagachari mathagi lakadoriba inspector tayagi wari da haibas dare koi gi chahi ma pharakpagi manung sida soidana laklagani karamba isai amaka isai si karamba character kanana sakadagi mayamna Bhavna Sagat Piu just imagine isai asi koi live streaming de yaubiri bai chal Genimix sana aduga koi lamlai rom dagi lebiri bo chana dagi ichal sina ibi sai ni kudol tamjagi sai si loidri sembasu loidri sketch ta sakpai sai ni aduga masina toba atop romantic song amasu masino mane ni sida soidana dom the trailer matema hetari sai si matema tahanjarage ano wisai makhaksu loina na kudol tamjari mi am punamakta kathokchari Taminasi Nangi wahai kayana lay hauringa sidi thamoi nungda kawanam dana sontara thamo tem nambi awanu ngai kayada Timlambi karigi ay botlat nari changena unsi senangi changena unsi senangi nangi wahai kayana Nangi wahai kayana lay hauringa si
ꯅꯪꯒꯤꯗ ꯀꯥꯎꯕ ꯉꯝꯗꯅ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯏꯁꯩꯁꯤ ꯔꯥꯙꯥꯔꯥꯅꯤ ꯂꯣꯡꯖꯝ ꯑꯥꯔꯊ ꯌꯥꯝꯅ ꯆꯦꯜꯂꯤ ꯁꯩꯁꯛꯄꯁꯦ ꯊꯃꯣꯏ ꯐꯨꯛꯅ ꯁꯛꯄꯤꯕꯒꯤꯅ ꯇꯥꯛꯄꯤꯔꯦ ꯏꯁꯩꯁꯤ ꯖꯦꯅꯦꯃꯤꯛꯁ ꯆꯅꯥꯅ ꯏꯕꯤꯕ ꯏꯁꯩ ꯃꯩ ꯏꯁꯩ ꯑꯁꯤꯒꯤ म्यूजिकꯇ विनोद कुमार शर्मा डायमंड रेडियो की आई एसिस्टेंट होना थबक तौबीरीबा म्यूजिक की सिगुम लमना मचिन तुमखलगलिबा दुगमलबा विनोद कुमार शर्मा म्यूजिक ओइबिबनी अदुगा इसे इसिगे ट्यून अमदि खोंजेल दई शामकी इशैनी मथंग द निर्मला थांगजमना सकपा इशै इंस्पेक्टर तयाई की मनुंग दि याउखिबि इशै अमामु खुदोल तमजरी ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ 이mit ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯂꯦꯞꯂꯔꯣ ꯃꯤꯠꯃꯥꯡꯁꯤꯗ ꯌꯦꯡꯖꯒꯦ 이mit ꯄꯦꯟꯅ
Hana hana thagachari ngasigi Inspector TAYAI gi manungda saksakiba isai tangkak amadagi Nirmala Thangjamna sakpa isai. Aroibada khudoljari Satya Ningomongi mayekta Binod Kumar Sarmana music oibiba ai samagi khonjel damadi twinda isamaki khudol tamjari athengmada tabiriba singi mafamda kathokjari yening hulakle aigi thamoise kudoljari ngasigi Inspector TAYAI tabiriba sing mayam punamaki Tharomasigi aroibi sei wina kudoljari Yening hulakle aigi thamose nangi nungsi satam urubada Yening hulakle aigi thamose nangi nungsi satam urubada Tapthaba ngamlaktare aigi pukningse Athaba ngamlaktare aigi wakhalse Nangi saktamna yakai hallare Nangi saktamna yakai hallare hulakle aigi thamose nangi nungsi satam urubada nangi nungsi satam urubada Ngamdaba nungsiba khanghalle nanna uruba yenglubada nangi sumhat pasaktam aigi taoiningbana amban basu hairakle Ngamdaba nungsiba khanghalle nanna uruba yenglubada nangi sumhat pasaktam aigi taoiningbana amban basu hairakle mikup amatashu kauba ngamdare mikup amatashu kauba ngamdare nangbu nangbu Yening hulakle aigi thamose nangi nungsi satam urubada nangi nungsi satam urubada Bamalang syahuna umlakpada Nung si irik na jothalle aigi hakchang se Nangiyathang amabu pangnaba
balang shahuna umlakpada nungsi irikna chothalle aigi hakchang se nangi athang amabu pangnaba amoy kisi thoktuna pirage nafamda yening hulakle aigi tamuse nangi nungsi saktam kurubada tapthaba ngamlaktare aigi pukningse अथवा ngamlaktare aigi wakhalse nangi saktamna yakai hallare nangi saktamna yakai hallare yening hulakle aigi kamuse nangi nungsi saktam Hanana Tagachari, Asigi Toromasida Mapung Pan Biriba Tang of the Inspector Tayagi Tanka Tabiri Sing. Nasigi Toromasina, Kariguma Technical Credigi, Hanagi Pumpam the Kazaktan Tinkrabashu, Nihampanamra Mapung Pana Tabi Basigidamba. Hanana Tagachari, Haying Amok Shoidanamaki, Haying Tanka Xida, Karamna, Mani Tomba, Kari Oikigadi, Druba Kari Oikigani, Loinana. Itogi Punchi, Hanagumna, Harauno Momon Minok Noktuna Legadoribra, Karito Gador, Kaminasi Hayang Tanka Kasida, Jackson Lebu, Laina Si, Aikuigi Malim Asidigi Pavanatri, Loinana, no Madami Shibagi Machine, Sunglay Lake the Banamit, Kahini Yauda Balatri, me Anirigin among our forward at the Mokshi Duna Lady, Siriba Singer Si, Naduna Siriban, Nadana Shiva Natavita. Adomadom section view, Laina Sina Nadan and Bohona view. Laina Sifagi Nati. So, Haying Amok Shoidana, Pumpa Masidamok, Inaunoba, Wari Amagaluina Changak Nanabagi Honazagi, Matamadu Fabuina, Tabi Dibusibu James Segrizam Nona, Kurumzari. Jangi Thawai ni Diamond FM Radio. Diamond FM Radio. 91.2 Diamond Radio Channel.